ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯚ꯭ꯌꯨ ꯀꯥꯕ ꯀꯥꯗꯕ ꯑꯍꯥꯎ ꯆꯥ ꯐꯪꯉꯦ ꯑꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯨꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯌꯣꯝꯁꯜꯂꯒ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝꯕꯨ ꯃꯅꯤꯡ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯁꯤꯒ ꯈꯖꯤꯡ ꯀꯥꯡꯉꯧ ꯑꯃ ꯂꯩꯖꯔꯦ ꯑꯁꯤꯒꯅ ꯀꯟꯗꯂꯥ ꯉꯥ ꯀꯧꯏ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯉꯥꯄꯥꯏ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯃꯍꯤ ꯂꯩꯖꯔꯦ ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯂꯩꯖꯔꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯀꯣꯠꯅꯕ ꯂꯩꯖꯔꯦ ꯑꯁꯤꯒ ꯃꯨꯂꯥ ꯑꯉꯥꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯈꯥ ꯂꯩꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ ꯈꯖꯤꯡꯁꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯆꯧꯕꯤꯒ ꯆꯅꯝ ꯃꯅꯥꯒ ꯇꯧꯔꯒ ꯉꯧꯕꯅꯤ ꯑꯍꯥꯎꯕꯒꯤ ꯑꯍꯥꯎꯕ ꯉꯥꯛꯇ ꯉꯥ ꯃꯌꯥꯝ ꯃꯔꯤꯡꯈꯥꯁꯦ ꯃꯩꯗ ꯌꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯃꯔꯤꯡꯈꯥꯁꯦ ꯂꯣꯏ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯌꯥꯏꯔ ꯆꯥꯕꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯄꯩꯁꯥ ꯐꯪꯕ ꯐꯪꯗꯕ ꯚ꯭ꯌꯨ ꯀꯥꯕ ꯀꯥꯗꯕ ꯑꯍꯥꯎ ꯆꯥ ꯐꯪꯉꯦ ꯑꯁꯤꯅꯦꯕ ꯃꯥ ꯍꯥꯏꯗꯣꯏꯁꯦ ꯑꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯨꯕꯤꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯅ ꯃꯊꯦꯜꯁꯨ ꯇꯧꯕ ꯇꯟꯗ꯭ꯔꯦ ꯃꯨꯛꯕꯥꯡꯅꯦ ꯍꯥꯏꯅ ꯑꯩ ꯈꯖꯤꯡ ꯑꯉꯧꯕꯁꯤꯁꯨ ꯖꯨꯅꯦꯅ ꯀꯦꯖꯤ ꯆꯥ ꯍꯧꯗꯣꯏꯅꯦ ꯐꯨꯜꯀꯣꯕꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯩꯖꯤꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯀꯟꯗ꯭ꯔꯥꯁꯦ ꯂꯧꯈꯠꯂꯒꯦ ꯑꯩ ꯂꯣꯏꯅ ꯄꯥꯏꯈꯠꯂꯒꯦ ꯑꯥꯂꯨꯅꯦ ꯐꯨꯜꯀꯣꯕꯤꯅꯦ ꯑꯩ ꯑꯥꯂꯨꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯤꯔꯝꯃꯦꯕ ꯑꯥꯂꯨ ꯄꯥꯝꯃꯦꯅ ꯑꯩꯗꯤ ꯑꯥꯂꯨꯒ ꯆꯥꯖꯅꯤꯡꯗꯦ ꯍꯋꯥꯏ ꯃꯔꯨꯁꯨ ꯍꯥꯞꯄꯤꯃꯤ ꯍꯥꯎꯔꯦ ꯐꯖꯅ
ꯌꯥꯝ ꯃꯔꯤꯟ ꯀꯥꯗ ꯕꯣꯂꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯒ ꯌꯥꯎꯕꯗꯣ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯃꯤꯗꯣ ꯎꯝ anh ra tiền của tôi thẳng thôi ừ. Mai 좀 찾아가 Ma'am, bạn cha đây ba. Ngon là tốt cả. Ma'am, xin ngài thì mà lúc làm đầu này đó. Mà lúc thì cúp bên nhà bạn.
น้ำมันลงงานมาจ่าปะฉันอยู่ได้เลยโทษ เอาไปกันหมดแล้วAsí no vale bien estar. Esa es la ciudad. 好嘞，反正好嘞，反正去。 Rồi đó phải ra rồi cả. Amu rồi đấy phải chân trai gì hay chứ xem mày ăn tí sai bao lười gì. Thế rồi. Video nó làm thẳng cái này là đâu ạ? Thiên tuyết rồi kìa. Nam phụ cha đủ đi tìm được đi. Ai quăng ngang đây là tính trai chưa rồi bạn. Hao đây, jam hao đây. Dùng ra kinh dùng vào đó. Lên nè. Mấy em. Chào xin lỗi bạn nhé. Một tháng next video đã một phần là gì? Mày em. Bye bye.